ꯃꯤꯇꯤꯡꯁꯤꯅ ꯗꯗꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯈꯤꯕꯅꯤ꯫ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯣꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯍꯥꯏꯅ꯫ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯗꯗꯥꯅ ꯍꯦꯟꯅ ꯄꯦꯟꯕ ꯄꯥꯎꯈꯨꯝ ꯑꯣꯏꯒꯅꯤ? ꯑꯕꯤꯖꯤꯠꯅ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕ ꯃꯇꯝꯗ ꯊꯃꯣꯏꯁꯤꯅ ꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯏꯕ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯌꯦꯡꯖꯔꯒ ꯔꯣꯃꯥꯟꯁ ꯇꯧꯕ꯫ ꯃꯥꯌꯣꯜꯁꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯗꯗꯥ! ꯑꯕꯤꯖꯤꯠ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ ꯅꯣꯛꯂꯨꯕꯗꯤ ꯌꯥꯗ꯫ ꯇꯞꯅ ꯀꯧꯔꯁꯨ ꯑꯗꯨꯝ ꯇꯥꯅꯤꯌꯦ, ꯇꯞꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯅꯥꯒꯁꯦ ꯂꯣꯏꯅ ꯇꯥꯊꯤꯕ ꯇꯥꯔꯦ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯗ꯭ꯔꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯣ? ꯑꯩ ꯐꯣꯟ ꯊꯝꯂꯒꯦ, ꯗꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯊꯃꯣꯏꯒꯗ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤꯔꯥ ꯍꯥ? ꯑꯩꯉꯣꯟꯗꯒ ꯈꯠꯅꯤꯡꯂꯤꯔꯕ ꯅꯪꯒꯤꯁꯦ? ꯗꯗꯥ, ꯅꯪ ꯍꯧꯅꯀꯣ ꯈꯠꯅꯕ꯫ ꯍꯩꯃꯥ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯗꯥ ꯑꯃꯅꯤ꯫ ꯅꯋꯥꯅ ꯈꯠꯄ ꯍꯧꯔꯛꯂꯒ ꯅꯪꯅ ꯂꯦꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯣꯗꯣ ꯀꯅꯥꯅ ꯍꯥꯏꯒꯦ ꯍꯥ? ꯁꯦꯔꯩ ꯆꯠꯄꯤ ꯐꯣꯅꯣꯕꯤ ꯅꯪꯕꯣ꯫ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯣꯔꯦ, ꯑꯩ ꯀꯞꯄꯛꯎꯔꯥ? ꯑꯣ, ꯁꯤꯗꯤ ꯌꯥꯔꯣꯏꯕꯣ꯫ ꯑꯩꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯗꯤ ꯒ꯭ꯌꯥꯟ ꯐꯅ ꯇꯥꯕꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯅꯣ ꯁꯤꯗꯤ? ꯑꯩꯕꯨ ꯑꯃ ꯁꯤꯜꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ? ꯃꯥꯌꯣꯜꯁꯅꯥꯗꯨ ꯀꯞꯂꯤ ꯀꯞꯂꯤ꯫ ꯁꯤꯜꯍꯧꯔꯣ, ꯐꯔꯦ, ꯑꯩ ꯂꯨꯍꯣꯡꯕ ꯇꯣꯛꯑꯦꯀꯣ꯫ ꯑꯃꯨꯛ ꯍꯟꯅꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯒ ꯁꯥꯔꯛꯀꯅꯨ꯫ ꯐꯥꯒꯤ ꯇꯧꯕꯒꯁꯦ ꯌꯥꯗ꯭ꯔꯕ ꯅꯨꯄꯤ ꯅꯪꯕꯣ꯫ ꯐꯥꯒꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯀꯔꯤꯅꯣ? ꯗꯗꯥ, ꯅꯪꯁꯦ ꯍꯦꯟꯖꯤꯟꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ꯫ ꯈꯔ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯕꯤꯌꯣ ꯑꯩꯒꯤ ꯈꯜꯂꯒ꯫ ꯏꯇꯨꯗ ꯏꯀꯥꯏꯔꯗꯤ ꯀꯩꯅꯣ ꯐꯪꯗꯣꯏꯁꯦ? ꯆꯥꯟꯁ ꯃꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯗꯗꯥ, ꯑꯩ ꯐꯣꯟ ꯊꯝꯂꯒꯦ꯫ ꯌꯥꯝ ꯊꯝꯅꯤꯡꯂꯕꯣ? ꯑꯕꯤꯖꯤꯠ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯥꯌꯣꯜꯁꯅꯥ ꯇꯞꯅ ꯊꯝꯅꯤꯡꯗꯦ꯫ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯃꯌꯥꯝ ꯅꯨꯡꯁꯤ꯫ ꯀꯌꯥꯝꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯗꯗꯥ, ꯑꯩ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯗꯗꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯖꯒꯦ꯫ ꯐꯣꯟ ꯊꯝꯗꯣꯏꯔꯥ ꯊꯝꯂꯣꯏꯗꯣꯏꯔꯥ? ꯃꯤꯅ ꯊꯝꯅꯤꯡꯗꯦ ꯍꯥꯏꯔꯒ ꯁꯨꯝ ꯍꯪꯉꯤ꯫ ꯑꯩ ꯀꯞꯆꯔꯛꯀꯅꯤ꯫ ꯀꯞꯇ ꯀꯞꯄꯣ, ꯊꯥꯖꯤꯟꯒꯦ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯗꯗꯥꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯛꯇꯕ ꯑꯗꯨꯒꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯨꯅꯤꯡꯗꯧꯔꯤꯗ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯑꯩꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦ ꯇꯧꯕꯁꯤ ꯌꯥꯔꯣꯏꯗꯣꯔꯤ꯫ ꯑꯩꯁꯤꯕꯨ ꯀꯩꯗ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯇ꯭ꯔꯤꯅꯣ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯐꯨꯕꯤꯒꯦ ꯍꯥꯏꯔꯣ? ꯐꯨꯔꯣꯏ, ꯍꯥꯏꯔꯛꯑꯣ꯫ ꯑꯩꯕꯨ ꯌꯥꯝꯅ ꯐꯨꯒꯟꯕꯗꯧꯅ ꯄꯨꯟꯁꯤꯗ ꯃꯤꯉꯣꯟꯗ ꯐꯨꯖꯗ꯭ꯔꯤ꯫ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯑꯩ ꯐꯥꯕꯒꯤ꯫ ꯅꯪꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯁꯨ ꯌꯥꯔꯣꯏ꯫ ꯂꯩꯃꯅ ꯈꯔ ꯀꯟꯅ ꯌꯥꯗ꯭ꯔꯤꯕ ꯋꯥꯔꯤꯗꯨꯕꯣ? ꯉꯁꯥꯏꯗꯒꯤ ꯇꯥꯕ ꯌꯥꯕꯕꯨ ꯂꯧꯈꯠꯄ ꯌꯥꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯣ꯫ ꯍꯌꯦꯡ ꯗ꯭ꯌꯨꯇꯤꯒ ꯆꯠꯂꯣꯏꯗ꯭ꯔꯣ? ꯃꯥꯌꯣꯜꯁꯅꯥꯅ ꯇꯣ ꯏꯃꯥꯅ ꯆꯩꯔꯛꯏ, ꯑꯩ ꯊꯝꯕꯒꯦꯀꯣ ꯗꯗꯥ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇꯒ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯀꯛꯊꯠꯈ꯭ꯔꯦ꯫ ꯑꯕꯤꯖꯤꯠ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯏꯃꯥ? ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯌꯦꯠꯈ꯭ꯔꯕꯣꯠꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ꯫ ꯀꯩꯁꯨ ꯃꯔꯥ ꯂꯩꯖꯗꯕ ꯃꯃꯥꯗ ꯇꯥꯏꯅꯗꯨꯅ ꯁꯥꯎꯖꯤꯟꯅꯔꯒ ꯆꯪꯈ꯭ꯔꯦ ꯑꯃꯨꯛ ꯃꯥꯒꯤ ꯔꯨꯝꯗ꯫ ꯀꯌꯥꯗ ꯍꯩꯅ ꯇꯧꯔꯤꯕ ꯀꯗꯔꯅꯣ ꯌꯦꯡꯉꯣ ꯃꯁꯦ꯫ ꯃꯇꯝꯅ ꯍꯧꯈꯤꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯖꯦꯜꯗꯤ ꯂꯦꯞꯄ ꯅꯠꯇꯦ, ꯉꯥꯏꯈꯣ ꯍꯥꯏꯅ ꯐꯥꯕꯁꯨ ꯌꯥꯗꯦ꯫ ꯄꯥꯝꯖꯅ ꯊꯋꯥꯏꯅ ꯇꯥꯅ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯂꯧꯕ ꯆꯠꯈꯤꯕꯗꯨ ꯃꯄꯨ ꯃꯍꯥꯛꯅ ꯌꯥꯕꯤꯗꯨꯅ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯪꯗꯨꯅ ꯂꯩꯁꯥ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯖꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯤꯜꯂꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯆꯠꯈꯤ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯂꯤ꯫ ꯑꯆꯤꯛꯄꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕ ꯗꯣꯛꯇꯔ ꯀꯣꯛꯆꯥꯛꯄ ꯁꯣꯅꯣ ꯆꯨꯕꯗꯨ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯤ꯫ ꯃꯥꯌꯣꯜꯁꯅꯥꯗꯨ ꯏꯀꯥꯏꯅ ꯂꯩꯔꯤ꯫
Mama mabung maupabu thadokduna lakpagi mapukning nungsiduna kappagi mamittusu pomli. Kaino amuka pira kapchepi oine tawduna kapkanuse. Abhijit amuk machanupido kawi. Maya tabro aina kawise. Mayolsana tapna. Kaigino ichan kawridi aingon haiba yadro. Kaigino nang kapido hangi tawbane. Aidi chumna kapchabane. Kanana kafaliba. Mayasu mabungda kaukibadu tarduna lai aduga. Kaya tamo ay kawridi. Abhijit wa thaidokduna. Chaklo driba ay chaklame. Kaino aisa tamo bu he halakpaga plauga nga thongbaga yam chakradudi. Ithando saraga yar boyse shekpi mambi nangbo. As ai khoi tamo sidi aishu chaksawarasina haige na ko bulakpani. Aduga thajadaba mina chaklama podudadi haidingdraba. Yare salo lagi chalamo. Ngamdredi inama ko bulakpani. Inama chaslaw. Haiduna Mayolsana bu konduna putoki. Amo shishu chatti sakhine aishu chathona fani chakse aina hana saga da boiramni itusu chaklama mani chaksangdani mayana inama tamoga punna chadoni ko haujikti arhimba chagani habagi matamda natre chakmanarabani Mayolsana khajikta magno I kaishu kumde Abhijitna farine adute lawani sarse aishu arimbati pijaninde leimana yade puna sabe yade maite ekhoi kiti ipai puna thanglamba chanalon chatkaina chatpa yade mayana ima nang semna update oide nupi manjade macha nupa su doctor ni nacha nupi aisu phajabada hainari bane puna chadoni yaroidi hai chanda nupi nang kari khangi aina ko ngasi talakliba nanamagi mamangda hairu haina haidabani nang tumi leyo Abhijitna mamaga machangagi maraiduda taningdreba ima chase mayam su saklamamani hoi chaba holo mayadi machinga du paiduna lei Abhijitna uraduna maya se sonu se imane yadabaine nangi tamona hayeng kona nangi apamba furit na malibige mayadu hojiktada momonokduna asing beiro tamo Abhijit chana hoi khara charaga Abhijit su hogatkri Mayolsana su chaktu sana batawri Shomdana Gaindrina Isuse ngasaidagi ni tumlibase chaksu lama mani imana cha insanga loisilabani nafi hungdoro ima chak thiramage Senarembina ima ahedum thirage ima warani fise chithonglaga tholake hoini hongluro Senarembina changlakpada Kelvin di mafiga hongdana lerami Tamo kedori figa hongdradi Kaisu tawdeda ngasidi ekhoi nupisa senabada awaba mani kari haibano tahodre tahoroi kaisu natradi tadoba mosakse inunghe nungshikei Senarembina kaisu haidana Kelvin ki manakta changsinduna Tamogi asiguma matawsa kiyam kuina utpikidoina Kelvin na haiba ngamdabagi tawbane haige khanba wahaidu kiyane wahai lising gi mapu oininglibane adubu upaidi leite mi khudingma magi awaba kya leiribane adubu pendaba pumnamakta kauktoktuna leijaba kharada harau leijabadu fatabrane shana nangi pakumse aina karamna pigane Senarembi momonoktuna Pihidresu yarba pakumne chimbalna haidrebasu khangi ado tamogi chinna haibadu khaktaningbagi tawbane
ꯑꯗꯨꯕꯨ ꯇꯥꯃꯣꯒꯤ ꯃꯐꯝꯗꯒꯤ ꯇꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯝꯅꯁꯨ ꯍꯥꯏꯅꯣ, ꯀꯅꯥꯅ ꯈꯪꯕ ꯊꯥꯖꯗꯕ ꯃꯐꯝꯗꯁꯨ ꯀꯩ ꯂꯩꯕꯅꯤ ꯍꯥꯏꯔꯛꯂꯗꯤ? ꯁꯅꯔꯦꯝꯕꯤ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ, ꯇꯥꯃꯣ, ꯄꯥꯎꯈꯨꯝ ꯈꯪꯂꯗꯤ ꯈꯪꯕꯒꯤ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯔꯧꯗꯅ꯫ ꯌꯥꯔꯦ, ꯐꯤ ꯍꯣꯡꯕꯤꯔꯣ, ꯀꯣꯟꯅ ꯈꯟꯅꯔꯁꯦ, ꯆꯥꯛ ꯍꯥꯟꯅ ꯆꯥꯅꯕ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈꯤ꯫ ꯀꯦꯜꯕꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯇꯨꯡꯗꯒꯤ ꯀꯣꯟꯗꯨꯅ, ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯣ ꯍꯥꯏꯕ? ꯑꯁꯦꯡꯕ ꯄꯤꯌꯨ ꯍꯥꯏꯔꯣ? ꯀꯦꯜꯕꯤꯟꯒꯤ ꯈꯗꯥꯡꯗꯨ ꯁꯅꯔꯦꯝꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯗꯨꯅ, ꯍꯣꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗꯣ ꯇꯥꯅꯤꯡꯉꯦ꯫ ꯈꯔ ꯂꯩꯔꯒ ꯈꯪꯖꯔꯅꯤ, ꯑꯩꯅ ꯈꯨꯝꯗ꯭ꯔꯕꯁꯨ꯫ ꯀꯦꯜꯕꯤꯟ ꯁꯥꯎꯔꯞꯅ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ, ꯀꯩ ꯀꯥꯟꯅꯗꯕꯗ ꯆꯥꯛꯈꯠꯂꯝꯃꯒ? ꯂꯥꯏꯅ ꯐꯪꯕ ꯄꯥꯎꯈꯨꯝꯗꯤ ꯃꯃꯜ ꯂꯩꯇꯕꯅꯤ꯫ ꯑꯗꯣ ꯉꯁꯥꯏ ꯅꯪꯒꯤ ꯃꯄꯥ ꯆꯥꯅ ꯆꯤꯞ ꯊꯥꯜꯂꯝꯕꯗꯣ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ, ꯑꯩꯗꯤ ꯃꯤꯠꯀ ꯊꯛꯎꯔꯕꯅꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯖꯤꯜꯂꯤꯁꯦ, ꯅꯠꯇꯦꯗ, ꯑꯩꯗꯤ ꯍꯥꯏꯖꯤꯟꯕ ꯍꯩꯇꯦ, ꯑꯗꯣ ꯅꯪ ꯎꯔꯒ ꯑꯩꯅ ꯏꯁꯩ ꯑꯃ ꯈꯪꯁꯛ ꯁꯛꯅꯤꯡꯉꯛꯄ꯫ ꯀꯩ ꯏꯁꯩ? ꯁꯛꯂꯧꯔꯥ, ꯇꯥꯒꯦꯔꯥ? ꯁꯛꯂꯧꯅꯦ꯫ ꯑꯅꯤꯁꯤ ꯏꯔꯥꯡꯗꯤ ꯐꯈ꯭ꯔꯕ, ꯑꯃꯅ ꯇꯥꯗꯦ ꯑꯃꯅꯁꯨ ꯍꯦꯟꯗꯦ, ꯆꯥꯛ ꯆꯥꯕꯒꯤ ꯋꯥꯔꯤꯒ ꯀꯥꯎꯕ ꯃꯈꯩ ꯏꯁꯩꯗ ꯊꯋꯥꯏ ꯌꯥꯎꯔꯤ ꯂꯦꯝꯖꯕ ꯁꯥꯎꯒꯟꯕ ꯑꯣꯐꯤꯁꯥꯔꯁꯤ꯫ ꯈꯣꯟꯒ ꯁꯦꯝꯃꯤꯔꯣ? ꯑꯧ, ꯍꯧꯔꯒꯦꯀꯣ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯁꯛꯂꯛꯑꯣ ꯍꯥꯏꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯀꯦꯜꯕꯤꯟꯁꯨ ꯅꯣꯛꯇꯨꯅ ꯏꯁꯩ ꯍꯧꯔꯛꯏ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯁꯖꯤꯕꯨ ꯒꯨꯂꯥꯞꯅ ꯏꯀꯥꯏꯖꯕꯤꯅꯤ, ꯅꯪꯒꯤ ꯁꯝꯂꯥꯡ ꯌꯦꯡꯂꯨꯕꯗ ꯏꯉꯥꯒꯤ ꯅꯣꯡꯍꯧꯅ ꯏꯀꯥꯏꯖꯕꯤꯅꯤ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯁꯖꯤꯕꯨ ꯒꯨꯂꯥꯞꯅ ꯏꯀꯥꯏꯖꯕꯤꯅꯤ, ꯅꯪꯒꯤ ꯁꯝꯂꯥꯡ ꯌꯦꯡꯂꯨꯕꯗ ꯏꯉꯥꯒꯤ ꯅꯣꯡꯍꯧꯅ ꯏꯀꯥꯏꯖꯕꯤꯅꯤ, ꯇꯈꯦꯠ ꯂꯩꯅ ꯆꯣꯝꯅ ꯅꯥꯞꯄꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯅ ꯁꯝꯖꯤꯗ, ꯍꯣ ꯇꯈꯦꯠ ꯂꯩꯅ ꯆꯣꯝꯅ ꯅꯥꯞꯄꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯅ ꯁꯝꯖꯤꯗ, ꯂꯩꯔꯥꯡꯒꯤ ꯐꯖꯕ ꯁꯤꯡꯒꯦꯜꯒꯤ ꯅꯤꯡꯊꯤꯕ, ꯂꯩꯔꯥꯡꯒꯤ ꯐꯖꯕ ꯁꯤꯡꯒꯦꯜꯒꯤ ꯅꯤꯡꯊꯤꯕ, ꯅꯨꯖꯥꯅ ꯄꯥꯜꯇꯥꯡꯖꯕꯤꯅꯤ, ꯅꯨꯖꯥꯅ ꯄꯥꯜꯇꯥꯡꯖꯕꯤꯅꯤ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯁꯖꯤꯕꯨ ꯒꯨꯂꯥꯞꯅ ꯏꯀꯥꯏꯖꯕꯤꯅꯤ꯫ ꯈꯣꯏꯔꯨꯝ ꯃꯃꯣꯠꯅꯕꯤ ꯃꯤꯅꯣꯛꯅ ꯂꯩꯍꯧ ꯂꯩꯔꯦꯟꯕꯨ ꯉꯝꯖꯕꯤ, ꯈꯣꯏꯔꯨꯝ ꯃꯃꯣꯠꯅꯕꯤ ꯃꯤꯅꯣꯛꯅ ꯂꯩꯍꯧ ꯂꯩꯔꯦꯟꯕꯨ ꯉꯝꯖꯕꯤ, ꯈꯣꯏꯔꯧꯅꯕꯤ ꯃꯤꯁꯅ ꯊꯝꯕꯥꯜꯅ ꯁꯖꯤꯃꯤꯇꯥꯕꯨ ꯉꯝꯖꯕꯤ, ꯈꯣꯏꯔꯧꯅꯕꯤ ꯃꯤꯁꯅ ꯊꯝꯕꯥꯜꯅ ꯁꯖꯤꯃꯤꯇꯥꯕꯨ ꯉꯝꯖꯕꯤ, ꯊꯥꯖꯅ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯆꯩ, ꯏꯀꯥꯏꯖꯩ ꯅꯪꯕꯨ ꯎꯔꯒ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯁꯖꯤꯕꯨ ꯒꯨꯂꯥꯞꯅ ꯏꯀꯥꯏꯖꯕꯤꯅꯤ, ꯅꯪꯒꯤ ꯁꯝꯂꯥꯡ ꯌꯦꯡꯂꯨꯕꯗ ꯏꯉꯥꯒꯤ ꯅꯣꯡꯍꯧꯅ ꯏꯀꯥꯏꯖꯕꯤꯅꯤ, ला la 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 la. लोरे फजब्रा सनरेम्बी मोमोन का नोक्तुना इसेगे यam hairame nuksiba sum hengale थोंजिंदसु मपा सनाहलगा ममा गायंत्रीगसु मसु नुपा अविनाश का पुन्ना तातुना लेरिबनी गायंत्रीगा सनाहलगसु येंगनदुना तुमिना नोक्लिबनी मचागा ममोगगी मतौदुदा
ꯑꯕꯤꯅꯥꯁꯨ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯅꯣꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯗꯅ ꯅꯣꯛꯂꯛꯏ꯫ ꯑꯩꯃ ꯑꯁ ꯑꯩꯗꯤꯕꯀꯣ ꯍꯥꯏꯗꯨꯅ ꯁꯅꯥꯔꯦꯝꯕꯤꯒ ꯀꯦꯜꯚꯤꯟꯒꯗꯨ ꯂꯣꯠꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯒꯥꯏꯟꯇ꯭ꯔꯤꯅ ꯂꯣꯠꯇ꯭ꯔꯁꯨ ꯌꯥꯔꯦ, ꯏꯁꯩ ꯍꯧꯕꯗꯒꯤ ꯇꯥꯍꯧꯔꯦ, ꯊꯣꯛꯂꯛꯑꯣ ꯁꯤꯟꯐꯝ ꯑꯣꯟꯅꯔꯦ꯫ ꯁꯅꯥꯍꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯣꯏ ꯕꯕꯥ ꯅꯆꯥꯁꯦ ꯁꯤꯟꯐꯝ ꯑꯣꯟꯅꯔꯦ, ꯏꯁꯩꯕꯨ ꯇꯝꯍꯜꯂꯝꯗꯧꯅꯤ꯫ ꯁꯅꯥꯍꯜꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯏꯆꯥ ꯍꯟꯗꯛꯇ ꯇꯝꯍꯧꯗ꯭ꯔꯕꯁꯨ ꯏꯁꯨ ꯍꯟꯗꯛꯇ ꯇꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯃꯃꯧꯗꯨ ꯏꯀꯥꯏꯔꯅꯤ ꯈꯟꯗꯨꯅ꯫ ꯀꯦꯜꯚꯤꯟ ꯊꯣꯡ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯂꯣꯠꯈꯤꯕꯅꯤ꯫ ꯃꯃꯧ ꯁꯅꯥꯔꯦꯝꯕꯤꯗꯤ ꯂꯣꯠꯄ ꯅꯪꯍꯧꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯛꯁꯛ ꯉꯥꯡꯅ ꯐꯝꯂꯤ ꯁꯣꯐꯥꯗ꯫ ꯒꯥꯏꯟꯇ꯭ꯔꯤ ꯅꯣꯛꯇꯨꯅ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯤ ꯍꯣꯡꯂꯨꯔꯣ ꯍꯥꯏꯅ ꯆꯪꯈ꯭ꯔꯒ ꯏꯁꯩ ꯇꯥꯔꯒ ꯂꯩꯔꯕꯣꯏꯔꯦ꯫ ꯏꯃꯧꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯣꯡ ꯐꯥꯗꯣꯛ ꯇꯥꯕꯕꯨ꯫ ꯁꯦ ꯌꯥꯔꯦ, ꯏꯀꯥꯏꯔꯅꯨ, ꯐꯤ ꯍꯣꯡꯂꯨꯔꯣ, ꯆꯣ꯫ ꯁꯅꯥꯔꯦꯝꯕꯤ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕ ꯎꯐꯛ ꯑꯆꯧꯕꯗꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ, ꯏꯀꯥꯏꯔꯅꯨ, ꯊꯣꯛꯂꯛꯑꯣ, ꯅꯨꯄꯤ ꯆꯪꯈ꯭ꯔꯦ, ꯇꯥꯟꯅꯔꯨꯔꯣꯗꯅ, ꯀꯩꯗꯧꯔꯤꯒꯦ? ꯀꯦꯜꯚꯤꯟꯁꯨ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯣꯛꯂꯛꯏ꯫ ꯍꯣꯏꯗ ꯏꯃꯥ ꯏꯄꯦꯝꯃ, ꯆꯪꯒꯦ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯒꯥꯏꯟꯇ꯭ꯔꯤ ꯃꯇꯣꯝꯇ ꯃꯥꯏꯗ ꯑꯍꯣꯏꯕ, ꯏꯆꯥꯒꯤ ꯏꯃꯧꯒꯁꯤ ꯍꯧꯖꯤꯛꯇꯗ ꯑꯅꯧꯕ ꯑꯣꯏꯔꯛꯂꯤꯕꯅꯤ, ꯈꯪꯁꯤꯟꯅꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ꯫ ꯃꯁꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯗꯤ ꯅꯄꯥ ꯅꯃꯥꯒꯤ ꯔꯣꯃꯥꯟꯁꯇ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯌꯨ, ꯏꯁꯨ ꯁꯅꯥ꯫ ꯑꯕꯤꯅꯥꯁ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯌꯥꯎꯒꯅꯤꯕꯨ ꯌꯥꯎꯍꯟꯒꯅꯤ, ꯏꯁꯨꯗꯅꯤ, ꯅꯄꯥ ꯀꯧ, ꯆꯥꯛ ꯆꯥꯅꯕ꯫ ꯑꯕꯤꯅꯥꯁꯁꯨ ꯃꯕꯣꯛꯅ ꯄꯝꯂꯤꯕꯗꯨꯗꯒꯤ ꯁꯤꯊꯗꯨꯅ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯄꯥꯅ ꯆꯪꯈꯤꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯄꯥ ꯃꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯔꯕ ꯏꯃꯨꯡꯅꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯀꯦꯜꯚꯤꯟꯒꯤ ꯏꯃꯨꯡ꯫ ꯁꯅꯥꯔꯦꯝꯕꯤ ꯂꯩꯔꯝꯕꯅ ꯃꯆꯥ ꯑꯕꯤꯅꯥꯁꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯄꯨꯝꯅꯃꯛ ꯀꯥꯎꯔꯤꯕꯅꯤ꯫ ꯑꯆꯤꯛꯄ ꯑꯍꯤꯡꯕꯨ ꯃꯥꯡꯍꯜꯂꯒꯦ ꯊꯣꯔꯛꯂꯤꯕ, ꯃꯨꯁꯤ ꯊꯣꯔꯛꯂꯤꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯅꯝꯃꯤꯕ ꯅꯨꯡꯁꯤꯠꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯌꯣꯜꯁꯅꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯃꯥꯌꯣꯜꯁꯅꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯑꯚꯤꯖꯤꯠꯄꯨ ꯍꯧꯗꯣꯛꯏ꯫ ꯗꯦꯗꯥ, ꯇꯥꯕ꯭ꯔꯣ? ꯑꯚꯤꯖꯤꯠꯇꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯝꯂꯤ, ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯀꯧꯏ ꯃꯥꯌꯣꯜꯁꯅꯥꯅ꯫ ꯗꯦꯗꯥ, ꯇꯥꯕ꯭ꯔꯣꯃꯤ? ꯗꯦꯗꯥ, ꯍꯧꯒꯠꯂꯣ꯫ ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯛꯄꯗ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡꯗꯨ ꯒ꯭ꯂꯥꯁ ꯑꯃ ꯌꯥꯗꯨꯅ ꯑꯚꯤꯖꯤꯠꯀꯤ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ꯫